Kuki Zo Council Leingak ki Thousil yaningdaba phongdok Naga taruk hat khibigi matang da lengan akan mamiyeng sang duna thabuk lokolaga Kuki gi pastor yauna miyoi taraga manga naga militant sing hat khiba thaudokna lumna lawdaba Leingak ki thawu yaningde haina Kuki Zo Council na phongdokli Kuki Zo Council na thadorakpa sirolamada karigi damak lengan naga taruk miyata pukning sang laga Kuki gi pastor yauna miyoi taraga manga naga militant sing hat khiba thaudokna lumna lawdriba karikino Naga taruk mihat kamari leinana Kuki Zo miyam gi matakta United Naga Council UNC na satarakpa economic blockade ngasi fawba lengan athingba pidan adamak sathanba si Kuki Zo miyam na asuk sangnaba matam awaba kya khangduna rakli karigi damak blockade asida senaba singa si fawba lengan na phadana leiriba roina songrakli center amadi Manipur lengan na Naga community da ahenba pukning sanglaga Kuki Zo miyam gi awaba madi gravan sing asibuna Laitok na khanduna thamdi Lairon Wi-Fi khul gi misam kunga mathoide NIA Leimakong army camp Khailejang village ta lakna ba kawrakhiba sing NSN IM gi cadre sing attack torak padana tana yum khara sumai tharam khiaina maral sirakli amaromda karigumba crime amatada senada Leimakong area protection committee LAPC ki lusingba sinanga sifawba Susampur gi prison na fajenduna thamdi hadi Kangpokpida leiriba Kuki Zo miyamgi matakta UNC na blockade sa tarakpa thani henkri blockade asina nomagi tangay fadaba polam sing pusilakpa thingduna Kuki Zo miyamgi fundamental right manghanduna thamlabasu lenga asina kariguma thaba amata lokotan leidi blockade handokna bigi matangna UAO singna ngarang Manipur lengak thamkiba demand sing adu oithokla roidaba demand sing haina sa phongdorakli Lotsin duna thamawa nungway sing numit taraga mangani ki manungna pikhalangnaba Leingak na matam thakri National Highway da kulay pai duna selmon ba driver da aki akang pidiba sing NSA ki makara faduna serak piragani Sit Minister Waikemsan Manipur gi singa masum tamda nungway pai duna lehauba Lotsin duna thamba kudima numit taraga mangani ki manungna pikhalangnaba Leingak na matam thakibaga loinana makhataba police na kulaiga konana faaba thoklabadi logeba sapsaba thapala khotkani haina Chief Minister Yumnam Khemsan akan buwapam thamkri Home Department sinduna ngasi ahanba Manipur Rifles ki parade ground na pangthokkiba singamasum tam anidagi fagalakhiba nongmayamadi atay khulai sing display tawduna miyamna utpaga loinana Leingak na tangdu laitaba amuk hanjinana balakotliba thorang sing miyamda paudambagi thoramda Chief Minister na mathaki wafam asi phongdokladuna makna hai Lanai miyoi natragana organization ama hektana National Highway da paisa munba driver sing da aki ekhang pi bigi thabak sa thariba sing NSA gi makhara faduna serak pigani Chief Minister Yumnam Khemsa na makhata raduna hai nomai pikat haudaba losinduna thamauba miyoi sing masagi constituency dugi MLA natragana ASP gi kuthang numit taraga mangani gi manungda nongmay amadi ati kusukulai sing pikhalakadabani ngasi phawbada nongmay amadi ati kulai ga konana phawbada thuklib irang asina maram oigani haiduna ehenbe action lokotana lakhibani adubu ngasi di irang asi nem tharakpaga loinana nongmay paibigi mathau tadri kariguma makhata na police na nongmay sing phawbada senaba thuklabadi loge ba sapsaba thabak lokhotkani haina akan bo warning tokhi Kumza English ngani ga kunga humdagi me ahumda thokpa irang aduna state asida president rule thamloraba matung nauna semlakiba lenga asigi matamda puna nongmai lising amaga samri ga kunga nithoi nongmai maru lising taret amadi pokai biya ba polam sa amaga kontra ga taret fogat pangam pri hainasu Chief Minister Yumnam Khemsa na phongdokhi ngasi gi thoramadu saruk yakhi bo Home Minister Gobidas konthawjamna phongdokhibada ngasi miyamna utliba khulai sing ngasi security force na sadakhiba joint operation kya da fogat bangam khiba ngaktani Thousil asina takpadi lenga asina lamdam asida tangdu leitaba hanjina na bahona bada thawai hakchang yauna loina khiyaba miyamna khanbani mana makha taraduna miyamgi mateng yauduna lenga amadi security force khaktana tangdu leitaba hanjin hanwa ngamroi National Highway da satok-sin tawriba gari singdagi namduna paisa munba driver sing aki ekhang pibigi thaudok sing asida lanai miyoi natragana organization ama hekta senaramba thoklabadi NSA ki makhara faduna serak pigani loinana the control of national highways
Land and Tariff Act 2002 gi makhada akan bloge thabak pikhatlagani haiba wafam thamki ngasigi thawra madu Deputy Minister Losi Diko Art and Culture Minister Tourism Lokhen Dice member oina saruk yakhi loinana MLA sing Chief Secretary Dr. Punit Kumar Goyal DGP Mukesh Singha IGR South CRPF amadi BSF ki makok tongbu officer sing saruk yakhi Census ka mari leinana pangthokpa supervisor amadi enumerator singi training ZFD student wing na thwaikri Census ka mari leinana nampol leiba SK Women College tanga si pangthokpa enumerator amasum supervisor singi training ZFD student wing na thwaikri status di NRC update tawdringa mamang na census pangthokpa yaro hena miyam amadi campaign for just and fair delimitation ZFD na sangsilapa khongjang gi saruga mo oina ngasigi training program masi thuwaikibani lakli ba August kun nga phawa pangthokadaba enumerator amasum supervisor singi training adu ngasidagi SK Women College ki holda pangthokpa khibani training pangtholingai ZFD student wing gi thawmi singna hol sangsilalaga saruk yarambo official singma pan thonki student wing gi thawmi singna training ga mari leinana wall da thetpa banner lautharaba matung no NRC no census haina thaba poster sing napsinki madugi matung training hall adu solan sinki tanjadu college asigi exam pangthoklamba maramna mahiru emadi oja singna kariguma makhal gi ayet amata piram kidi amaromda thaudo odu thokpagi pau phangmadagi Nambol Police Station ki team ama mapha madura sangsilaktuna khongjang loi khara Nambol Police na faziloraba matung thadorakhi ngarang sangsinki ba khongjang adugi matangda ZFD student wing gi convener Naurem wangambana phongdorakpada lamdam masida mitop miyan sa singna Khudong sansilakli ba sidagi tungi mirol kanana ba mitop khandoklaba matung census tawbiyu haina mari lenaba singna matam kyari ki taksinduna lakli masigi ona taina ba Leingak asina census pangthokna ba thorang torakli Leingak ki thawong asi yaba ngamloi census tawdringai ki mamangda NRC update hana tawraba matungda census pangthokadabani haibati manasida miyamna su angama mateng pangbiyu haina makna appeal tawki Yotsai na kanbada ama siri sina bafari marano midang pung tararum tabdo Imphal West ki mayang Imphal Police Station ki manung sanba mayang Imphal Sirai makhale kaida na local masil khana saina bagi thawdo amada yotsai na kanbada nupa ama siri thawdok tur sina ba ama police na fari hari laikhidrabadu ki mamingna Manos kawi aduga mahak pu yotsai na kanbi ki maral da pharabadu ki mamingna MD Mansar kawi makhoi animak Bihar dagi ni hari Sursampur dagi Imphal purakpa heroin fari Bisnupur District Police Central Security Force amasum Sursampur District Police punuk sanaduna Sursampur dagi Imphal tamna lakpa Scorpio amadagi heroin powder ga loinana mi ani fari hari Pausin hai showcase mapan yoramba pharabe heroin powder sing adu sawrakna gram maudraga taruk rom oigani drugs singa siga kona na pharaba mi ani duri sanga yumpam part 2 Serapur makhale kai digi MD Abdul Rahman si kunga mapan apokpa Hazu Shaukat Ali amasum MD Shahrukh Khan si kunga mari